ꯀꯝꯄꯦꯅꯤ ꯑꯗꯨꯗ ꯊꯕꯛ ꯇꯧꯔꯤꯕ ꯃꯤ ꯃꯌꯥꯝꯗꯨꯁꯨ ꯅꯤꯅꯥꯒꯤ ꯑꯍꯧꯕ ꯈꯣꯟꯖꯦꯜꯗꯨꯗ ꯑꯦꯇꯦꯟꯁꯟ ꯂꯣꯏꯅ ꯄꯤꯔꯛꯏ꯫ ꯁ꯭ꯇꯦꯚꯦꯟꯁꯨ ꯈꯣꯟꯖꯦꯜ ꯍꯧꯅ ꯖꯨꯂꯤꯒꯤ ꯃꯃꯥ ꯃꯄꯥꯗ "ꯍꯣꯏ ꯐꯔꯦ, ꯑꯩꯕꯨꯗꯤ ꯂꯝꯆꯠ ꯁꯥꯖꯠ ꯈꯪꯗꯦꯅ ꯉꯥꯡꯅꯤ꯫ ꯅꯈꯣꯏꯅ ꯑꯁꯦꯡꯕꯗꯨ ꯌꯥꯝꯅ ꯈꯪꯅꯤꯡꯂꯕꯅꯤꯅ ꯑꯩ ꯉꯁꯤꯗꯤ ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯂꯣꯏꯅ ꯍꯥꯏꯒꯦ"꯫ ꯈꯪꯍꯧꯗꯦ ꯇꯥꯟꯖꯥꯗꯨꯗ ꯖꯨꯂꯤꯒꯤ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃꯨꯛ ꯇꯥꯔꯛꯏ꯫ "ꯑꯣ, ꯅꯣꯏ ꯃꯌꯥꯝꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯎꯅꯔꯝꯃꯤ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ?" ꯉꯥꯡꯂꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯨꯗ ꯃꯤ ꯂꯣꯏꯅꯃꯛ ꯑꯣꯟꯊꯣꯛꯇꯨꯅ ꯑꯃꯨꯛ ꯌꯦꯡꯅꯈꯤ꯫ ꯖꯨꯂꯤꯅ ꯅꯨꯄꯤ ꯑꯃꯁꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯄꯨꯔꯛꯏ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯃꯌꯥꯝꯗꯨ ꯉꯛꯅ ꯃꯌꯥ ꯂꯣꯏꯅ ꯀꯥꯊꯣꯛꯅꯔꯤ꯫ ꯅꯨꯄꯤꯗꯨ ꯃꯦꯂꯤꯁꯥꯅꯤ꯫ "ꯃꯦꯂꯤꯁꯥ"꯫ ꯃꯌꯥꯝꯒꯤ ꯃꯆꯤꯟꯗꯒꯤ ꯑꯁꯨꯝꯅ ꯍꯥꯏꯗꯣꯛꯈꯤꯕ ꯈꯪꯍꯧꯗꯦ ꯁ꯭ꯇꯦꯚꯦꯟꯅꯁꯨ ꯅꯨꯄꯤꯗꯨꯕꯨ ꯃꯁꯛ ꯎꯔꯝꯃꯤ꯫ ꯃꯌꯥꯝ ꯈꯠꯅꯔꯝꯕ ꯂꯥꯎꯅꯔꯝꯕ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯀꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯁ꯭ꯇꯦꯚꯦꯟꯁꯨ ꯅꯨꯄꯤꯗꯨꯒꯤ ꯁꯛꯐꯝꯗꯨꯗ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯂꯨꯞꯈꯤ꯫ ꯁ꯭ꯇꯦꯚꯦꯟ ꯆꯦꯟꯁꯤꯟꯗꯨꯅ ꯅꯨꯄꯤꯗꯨꯗ "ꯃꯦꯂꯤꯁꯥ" ꯍꯥꯏꯔꯒ ꯀꯣꯟꯁꯤꯜꯂꯤ꯫ ꯖꯨꯂꯤꯒꯤ ꯃꯈꯨꯠꯇꯒꯤ ꯁ꯭ꯇꯦꯚꯦꯟꯅ ꯅꯨꯄꯤꯗꯨꯕꯨ ꯃꯦꯂꯤꯁꯥꯕꯨ ꯃꯨꯜꯂꯤ꯫ ꯁ꯭ꯇꯦꯚꯦꯟ ꯏꯀꯥꯏꯕ ꯈꯪꯗꯕ ꯃꯈꯩ ꯄꯦꯔꯦꯟꯠꯁ ꯏꯟ ꯂꯣ ꯖꯨꯂꯤ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯒꯤ ꯃꯃꯥꯡꯗ ꯃꯈꯣꯜ ꯍꯧꯅ ꯀꯞꯄꯤ꯫ ꯃꯍꯥꯛꯀꯤ ꯄꯥꯝꯕꯣꯝꯗ ꯀꯣꯟꯁꯤꯜꯂꯤꯕ ꯅꯨꯄꯤꯗꯨ ꯃꯍꯥꯛꯀ ꯌꯦꯡꯅꯕꯗ ꯌꯥꯝꯅ ꯃꯁꯥ ꯄꯥꯏ꯫ ꯆꯍꯤ ꯆꯨꯞꯄ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯛꯄꯒ ꯍꯥꯟꯅꯗꯒꯤ ꯃꯁꯛꯁꯨ ꯌꯥꯝꯅ ꯍꯣꯡꯂꯝꯂꯦ꯫ ꯅꯨꯄꯤꯗꯨꯒꯤ ꯁ꯭ꯃꯦꯜꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯦꯂꯤꯁꯥꯅꯤ ꯍꯥꯏꯕꯗꯤ ꯂꯥꯏꯅ ꯈꯪꯕ ꯉꯝꯃꯤ꯫ ꯅꯨꯄꯤꯗꯨ ꯃꯍꯥꯛꯅ ꯆꯍꯤ 18ꯒꯤ ꯃꯃꯥꯡꯗꯒꯤ ꯅꯨꯡꯁꯤꯔꯒ ꯂꯥꯛꯂꯕꯅꯤ꯫ ꯄꯥꯝꯕꯣꯝꯗ ꯂꯩꯔꯤꯕ ꯅꯨꯄꯤꯗꯨꯅ ꯃꯃꯥꯏꯗꯨꯅ ꯁ꯭ꯇꯦꯚꯦꯟꯗ ꯌꯦꯡꯈꯠꯂꯛꯂꯒ ꯈꯔ ꯉꯛꯅ "ꯃꯤꯁꯇꯔ ꯁ꯭ꯇꯦꯚꯦꯟ, ꯅꯪꯅ ꯈꯜꯂꯤꯕ ꯃꯤꯗꯣ ꯑꯩ ꯅꯠꯇꯤꯌꯦ꯫ ꯃꯁꯛ ꯈꯔ ꯃꯥꯟꯅꯕ ꯑꯣꯏꯔꯝꯒꯅꯤꯌꯦ꯫ ꯑꯩ ꯃꯦꯂꯤꯁꯥ ꯅꯠꯇꯤꯌꯦ, ꯑꯩꯒꯤ ꯃꯤꯡ ꯁ꯭ꯀꯥꯔꯂꯦꯠ ꯀꯧꯏ"꯫ ꯃꯍꯥꯛꯅ ꯉꯥꯡꯂꯛꯂꯤꯕ ꯋꯥꯍꯩ ꯑꯃꯁꯨꯡ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯁ꯭ꯇꯦꯚꯦꯟꯅ ꯅꯨꯄꯤꯗꯨꯕꯨ ꯀꯣꯜꯂꯝꯕꯗꯒꯤ ꯐꯠ ꯊꯥꯗꯣꯛꯈꯤ꯫ ꯅꯨꯄꯤꯗꯨꯒꯤ ꯚꯣꯏꯁ ꯇꯣꯟꯗꯨ ꯃꯦꯂꯤꯁꯥꯗꯒꯤ ꯄꯨꯡꯇꯣꯡ ꯇꯣꯉꯥꯜꯂꯤ꯫ ꯃꯦꯂꯤꯁꯥꯒꯤ ꯈꯣꯟꯖꯦꯜꯗꯨ ꯅꯥꯏꯇꯤꯡꯒꯜ ꯈꯣꯟꯖꯦꯜꯒꯨꯝꯅ ꯁꯣꯐ ꯑꯦꯟ ꯁ꯭ꯋꯤꯠ ꯑꯣꯏꯕꯅꯤ꯫ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯈꯣꯟꯖꯦꯜꯗꯨꯗꯤ ꯈꯔ ꯊꯤꯛꯀꯔ ꯑꯣꯏ, ꯅꯨꯄꯥꯒꯨꯝꯅ ꯈꯣꯟꯖꯦꯜ ꯆꯥꯎꯅ ꯆꯠꯂꯤ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯏꯗꯨꯗ ꯃꯁꯛ ꯃꯨꯟꯅ ꯌꯦꯡꯕ ꯍꯧꯕꯒ ꯖꯨꯂꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ "ꯁ꯭ꯇꯦꯚꯦꯟ, ꯃꯍꯥꯛ ꯑꯩꯒꯤ ꯏꯆꯦ ꯃꯦꯂꯤꯁꯥ ꯅꯠꯇꯤꯌꯦ꯫ ꯑꯩꯁꯨ ꯈꯪꯉꯤ ꯅꯪꯅ ꯃꯦꯂꯤꯁꯥꯕꯨ ꯌꯥꯝꯅ ꯃꯤꯁ ꯇꯧꯏ ꯍꯥꯏꯕ꯫ ꯑꯩꯅ ꯅꯪꯒꯤ ꯅꯨꯡꯁꯤ ꯂꯩꯅꯥꯗꯣ ꯈꯪꯕꯗꯒꯤ ꯏꯆꯦ ꯃꯦꯂꯤꯁꯥꯒ ꯃꯁꯛ ꯃꯥꯟꯅꯕ ꯅꯨꯄꯤ ꯑꯃ ꯊꯤꯗꯨꯅ ꯄꯨꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯦꯂꯤꯁꯥꯗꯤ ꯅꯠꯇꯦ, ꯁ꯭ꯀꯥꯔꯂꯦꯠꯅꯤ"꯫ "ꯁ꯭ꯀꯥꯔꯂꯦꯠ ꯍꯥꯏꯕ"꯫ ꯁ꯭ꯇꯦꯚꯦꯟ ꯃꯤꯡꯁꯤ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯂꯩ꯫ ꯃꯥꯏꯊꯣꯡ ꯃꯥꯟꯅꯔꯕꯁꯨ ꯈꯣꯟꯖꯦꯜ ꯃꯥꯟꯅꯗꯕ ꯑꯃꯁꯨꯡ ꯃꯃꯤꯠꯇ ꯁꯥꯏꯅꯤꯡ ꯀꯥꯕ ꯈꯔ ꯋꯥꯠꯄꯗꯒꯤ ꯃꯦꯂꯤꯁꯥ ꯑꯣꯏꯔꯝꯂꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯁꯨ ꯁ꯭ꯇꯦꯚꯦꯟꯗ ꯁꯥꯒꯠꯂꯛꯏ꯫ ꯇꯁꯦꯡꯅ ꯃꯦꯂꯤꯁꯥꯒ ꯅꯨꯄꯤꯗꯨꯒꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕ ꯈꯔꯗꯤ ꯎꯏ꯫ ꯁ꯭ꯀꯥꯔꯂꯦꯠ ꯃꯀꯣꯛꯇꯨ ꯅꯣꯟꯊꯗꯨꯅ "ꯁ꯭ꯇꯦꯚꯦꯟ, ꯍꯧꯖꯤꯛꯇꯤ ꯅꯪ ꯀꯩꯗꯧꯕ ꯇꯥꯔꯦ"꯫ ꯁ꯭ꯇꯦꯚꯦꯟ ꯃꯁꯥꯗ ꯂꯩꯔꯝꯕ ꯑꯦꯛꯁꯥꯏꯠꯃꯦꯟ, ꯍꯦꯄꯤꯅꯦꯁ, ꯁꯦꯇꯤꯁꯐꯦꯛꯁꯟ ꯄꯨꯝꯅꯃꯛ ꯀꯨꯡꯒꯣꯜꯒꯨꯝꯅ ꯃꯥꯡꯈꯤ꯫ ꯃꯍꯥꯛꯀꯤ ꯑꯣꯏꯅꯗꯤ ꯄꯦꯟꯗꯕ ꯍꯥꯏꯕꯗꯨ ꯇꯁꯦꯡꯅ ꯑꯣꯏꯔꯦ꯫ ꯁ꯭ꯇꯦꯚꯦꯟꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯦꯁꯤꯁꯇꯦꯟꯗ "ꯁ꯭ꯀꯥꯔꯂꯦꯠꯄꯨ ꯑꯩꯒꯤ ꯌꯨꯝꯗ ꯄꯨꯔꯛꯑꯣ"꯫ "ꯌꯦꯁ ꯁꯔ"꯫ ꯁ꯭ꯇꯦꯚꯦꯟꯒꯤ ꯃꯅꯤꯡꯗ ꯁ꯭ꯀꯥꯔꯂꯦꯠ ꯆꯠꯈꯤꯕꯗꯨ ꯎꯔꯒ ꯖꯨꯂꯤ ꯃꯅꯤꯡꯗꯒꯤ ꯑꯄꯦꯟꯕ ꯃꯤꯅꯣꯛ ꯑꯃ ꯇꯝꯖꯩ꯫ "ꯍꯧꯖꯤꯛꯇꯤ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯔꯅꯤ, ꯅꯪꯅ ꯈꯪꯕꯁꯨ ꯉꯝꯁꯨ ꯉꯝꯂꯣꯏꯗꯕꯗ"꯫ ꯁ꯭ꯇꯦꯚꯦꯟ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯑꯦꯄꯥꯔꯠꯃꯦꯟꯠ ꯑꯗꯨꯗ ꯌꯧꯔꯛꯏ꯫ ꯁ꯭ꯀꯥꯔꯂꯦꯠꯁꯨ ꯀꯥꯔꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯑꯀꯣꯏꯕꯗꯨ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯀꯤꯊꯤ ꯀꯤꯔꯨꯝ ꯁ꯭ꯇꯦꯚꯦꯟꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯪꯂꯛꯏ꯫ "ꯁ꯭ꯇꯦꯚꯦꯟ, ꯅꯪꯅ ꯊꯤꯔꯤꯕ ꯅꯨꯄꯤꯗꯣ ꯑꯩ ꯅꯠꯇꯤꯌꯦ꯫ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯄꯁꯤꯗ ꯅꯪꯅ ꯍꯩꯅꯗ꯭ꯔꯁꯨ ꯑꯩ ꯑꯗꯨꯝ ꯆꯠꯈꯤꯒꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ"꯫ ꯁ꯭ꯇꯦꯚꯦꯟ ꯃꯅꯤꯡ ꯑꯣꯟꯊꯣꯔꯛꯇꯨꯅ ꯅꯨꯄꯤꯗꯨꯗ ꯌꯦꯡꯉꯤ꯫ ꯅꯨꯄꯤꯗꯨꯅ ꯃꯁꯥ ꯁꯨꯞꯆꯤꯜꯂꯒ ꯀꯤꯅ ꯂꯦꯞꯂꯝꯕꯗꯨ ꯎꯔꯒ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯏ꯫ ꯅꯨꯄꯤꯗꯨꯒꯤ ꯈꯗꯥꯡꯗ ꯄꯥꯏꯔꯒ ꯃꯃꯥꯏꯗꯨ ꯇꯞꯅ ꯅꯣꯛꯈꯠꯍꯜꯂꯤ꯫ ꯑꯃꯦꯡꯕ ꯈꯣꯟꯖꯦꯜꯗ "ꯅꯪ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯀꯤꯒꯅꯣ꯫ ꯅꯪ ꯃꯦꯂꯤꯁꯥ ꯅꯠꯇꯦ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ"꯫
ꯑꯩꯅ ꯅꯪꯒꯤ ꯏꯖꯠ ꯁꯣꯛꯀꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯣꯏ. So, please come in. ꯁ꯭ꯇꯦꯕꯦꯟ ꯅꯨꯄꯤꯗꯨꯕꯨ ꯃꯦꯂꯤꯁꯥ ꯅꯠꯇꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯕꯅꯤ. ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯦꯂꯤꯁꯥꯒ ꯃꯁꯛ ꯃꯥꯟꯅꯕ ꯅꯨꯄꯤꯗꯨ ꯌꯦꯡꯂꯒ ꯃꯍꯥꯛꯀꯤ ꯈꯨꯝꯖꯤꯟꯈ꯭ꯔꯕ ꯊꯃꯣꯏꯗꯨ ꯃꯥꯏꯈꯨꯝ ꯍꯥꯡꯗꯣꯔꯛꯑꯦ ꯈꯟꯖꯔꯤꯕꯅꯤ. ꯅꯨꯄꯥꯗꯨꯒꯤ ꯖꯦꯟꯇꯜ ꯑꯣꯏꯕ ꯃꯇꯧꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯊꯃꯣꯏꯗꯤ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯔꯕꯅꯤ. ꯋꯥꯈꯜꯗ, ꯁ꯭ꯇꯦꯕꯦꯟ, ꯑꯩꯈꯣꯏ ꯑꯅꯤ ꯈꯪꯅꯔꯛꯏꯁꯦ ꯀꯨꯏꯔꯕꯅꯤ. ꯅꯪꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯉꯥꯡꯂꯤꯕ ꯎꯠꯂꯤꯕ ꯖꯦꯟꯇꯜꯅꯦꯁ ꯑꯁꯦ ꯑꯩ ꯍꯥꯟꯅ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ. ꯅꯪꯕꯨ ꯑꯩꯅ ꯃꯤꯇꯣꯞ ꯑꯃꯒꯨꯝꯅ ꯎꯏ. ꯑꯩ ꯅꯪꯒꯤ ꯃꯦꯂꯤꯁꯥꯅꯦ, ꯁ꯭ꯀꯥꯔꯂꯦꯠ ꯅꯠꯇꯤꯌꯦ. ꯖꯨꯂꯤꯅ ꯃꯍꯥꯛꯄꯨ ꯐꯥꯔꯒ ꯍꯥꯠꯀꯦ ꯇꯧꯕꯒ ꯃꯦꯊ꯭ꯌꯨꯅ ꯃꯇꯝ ꯆꯥꯅ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯀꯟꯕꯤꯈꯤ. ꯃꯦꯊ꯭ꯌꯨꯒꯤ ꯑꯥꯏꯗꯤꯌꯥ ꯑꯣꯏꯅ ꯃꯦꯂꯤꯁꯥꯕꯨ ꯁ꯭ꯇꯦꯕꯦꯟꯒꯤ ꯃꯅꯥꯛꯇ ꯊꯝꯂꯒ ꯃꯈꯣꯏ ꯑꯅꯤ ꯃꯁꯛ ꯈꯪꯍꯟꯗꯕ ꯄꯥꯝꯈꯤ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁ꯭ꯇꯦꯕꯦꯟꯅ ꯃꯦꯂꯤꯁꯥꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯊꯤꯔꯕꯁꯨ ꯈꯪꯂꯔꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯅꯤ. ꯃꯦꯂꯤꯁꯥꯒꯤ ꯃꯃꯤꯠ ꯅꯥꯝꯃꯁꯨ ꯍꯥꯟꯅꯒꯤ ꯑꯗꯨꯒꯨꯝꯅ ꯔꯦꯗꯤꯌꯟꯁ ꯂꯩꯇ꯭ꯔꯦ. ꯃꯍꯥꯛꯀꯤ ꯈꯅꯥꯎꯗꯨꯁꯨ ꯖꯨꯂꯤꯅ ꯗ꯭ꯔꯒ ꯄꯤꯖꯗꯨꯅ ꯕ꯭ꯔꯟ ꯇꯧꯍꯟꯈ꯭ꯔꯕꯅꯤ. ꯍꯥꯟꯅꯒꯤ ꯑꯗꯨꯒꯨꯝꯅ ꯈꯣꯟꯖꯦꯜꯁꯨ ꯐꯖꯈꯤꯗ꯭ꯔꯦ. ꯃꯦꯂꯤꯁꯥꯁꯨ ꯃꯁꯥꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯄꯥꯝꯕꯗꯒꯤ ꯃꯇꯝ ꯈꯔꯗꯤ ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯃꯤꯡꯊꯣꯜꯗ ꯂꯩꯔꯤꯕꯅꯤ. ꯃꯦꯂꯤꯁꯥꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯕꯦꯗꯔꯨꯝ ꯑꯃꯁꯨꯡ ꯂꯤꯚꯤꯡ ꯔꯨꯝꯗ ꯆꯪꯗꯨꯅ ꯁ꯭ꯇꯦꯕꯦꯟꯅ ꯌꯦꯡꯍꯜꯂꯤ. ꯍꯥꯟꯅ ꯂꯩꯍꯧꯕ ꯂꯦꯑꯥꯎꯠꯇꯨ ꯀꯔꯤꯁꯨ ꯍꯣꯡꯂꯝꯗꯦ. ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯇꯣꯝꯇ ꯆꯍꯤ 3 ꯂꯩꯔꯝꯕꯗꯨ ꯃꯍꯥꯛ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ. ꯁ꯭ꯇꯦꯕꯦꯟꯅ ꯁꯣꯐꯥ ꯑꯃꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ, "ꯐꯝꯃꯨ ꯁꯤꯗ." ꯅꯨꯄꯤꯗꯨꯒꯤꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯁꯨ ꯍꯩꯔꯝꯃꯤ. ꯃꯦꯂꯤꯁꯥ ꯂꯦꯞꯂꯒ ꯂꯩꯔꯤ, ꯑꯗꯨꯒ ꯁ꯭ꯇꯦꯕꯦꯟꯅ ꯍꯩꯔꯤꯕꯗꯨ ꯂꯦꯞꯄꯨ ꯍꯥꯏꯅ ꯒ꯭ꯂꯥꯁꯇꯨ ꯄꯥꯏ. "ꯊꯦꯡꯛ ꯌꯨ." "ꯀꯩꯒꯤꯅꯣ ꯑꯩꯒꯨꯝꯕ ꯑꯃꯒꯤꯗꯃꯛ ꯏꯁꯤꯡ ꯍꯩꯔꯤꯕ? ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯌꯨ ꯍꯥꯏꯔꯕꯗꯤ ꯑꯩꯗꯤ ꯅꯪꯒꯤ ꯃꯤꯅꯥꯏ ꯑꯣꯏꯗꯧꯔꯤꯕꯅꯦ. ꯃꯥꯁꯇꯔꯅ ꯃꯤꯅꯥꯏꯒꯤꯗꯃꯛ ꯁꯦꯕꯥ ꯇꯧꯕꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥ?" ꯅꯨꯄꯥꯗꯨꯒꯤ ꯈꯣꯟꯖꯦꯜꯗꯨ ꯉꯁꯤꯗꯤ ꯌꯥꯝꯅ ꯋꯥꯔꯝ ꯑꯣꯏ. "ꯆꯞ ꯃꯥꯟꯅꯩ. ꯑꯩꯒꯤ ꯅꯨꯄꯤꯒ ꯅꯪꯒ ꯃꯁꯛ ꯃꯥꯟꯅꯕꯒꯤ ꯅꯪꯕꯨ ꯑꯩꯅ ꯃꯤꯅꯥꯏꯅꯤ ꯍꯥꯏꯅ ꯂꯧꯕ ꯉꯝꯗꯣꯏꯌꯦ. ꯀꯩꯗꯧꯔꯦ ꯂꯦꯞꯄꯒ ꯂꯩꯔꯗꯤ? ꯐꯝꯃꯨ." ꯃꯦꯂꯤꯁꯥ ꯐꯝꯊꯔꯛꯏ. ꯁ꯭ꯇꯦꯕꯦꯟ ꯅꯨꯄꯤꯗꯨꯗ ꯃꯅꯨꯡ ꯃꯄꯥꯟ ꯐꯥꯎꯅ ꯌꯦꯡꯗꯨꯅ, "ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯌꯨ." ꯃꯦꯂꯤꯁꯥ ꯏꯁꯤꯡꯗꯨ ꯁꯤꯞ ꯑꯃ ꯆꯤꯡꯁꯤꯟꯗꯨꯅ, "ꯑꯩ ꯑꯐꯪꯕ ꯊꯕꯛ ꯈꯨꯗꯤꯡ ꯁꯨꯕ ꯑꯣꯔꯐꯥꯟꯅꯦ. ꯖꯨꯂꯤꯒ ꯑꯩꯒ ꯊꯦꯡꯅꯕꯗ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯅꯨꯄꯤ ꯑꯃꯒꯤ ꯐꯣꯇꯣ ꯌꯦꯡꯍꯜꯂꯛꯑꯦ. ꯐꯣꯇꯣ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯅꯨꯄꯤꯗꯣ ꯃꯦꯂꯤꯁꯥ ꯀꯧꯋꯦ ꯍꯥꯏ. ꯖꯨꯂꯤꯅ ꯃꯦꯂꯤꯁꯥꯒꯤ ꯃꯔꯝꯗ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯂꯣꯏꯅ ꯂꯤꯔꯦ. ꯑꯩꯕꯨ ꯃꯥꯡꯈ꯭ꯔꯕ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧ ꯇꯝꯅꯕ ꯍꯥꯏꯅ ꯄꯨꯔꯛꯄꯅꯦ." ꯁ꯭ꯇꯦꯕꯦꯟ ꯈꯣꯟꯖꯦꯜ ꯌꯥꯝꯅ ꯁꯣꯐ ꯑꯣꯏꯔꯕꯁꯨ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯨꯗꯤ ꯍꯤꯡꯆꯥꯕꯗꯒꯤ ꯀꯔꯤꯁꯨ ꯇꯥꯗꯦ. "ꯁ꯭ꯀꯥꯔꯂꯦꯠ, ꯑꯗꯨꯗꯤ ꯅꯪꯅ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯂꯝꯂꯅꯤ. ꯅꯪ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯕ ꯑꯣꯏꯔꯝꯂꯕꯗꯤ ꯅꯪ ꯀꯔꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯅꯁꯥꯅ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ?" ꯃꯦꯂꯤꯁꯥ ꯃꯀꯣꯛꯇꯨ ꯂꯨꯛꯊꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ. "ꯃꯤꯁꯇꯔ ꯁ꯭ꯇꯦꯕꯦꯟ, ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯕꯒꯤ ꯏꯊꯤꯛ ꯏꯄꯥ ꯂꯩꯖꯗꯦ. ꯅꯪꯅ ꯊꯥꯖꯗ꯭ꯔꯁꯨ ꯑꯩꯉꯣꯟꯗ ꯇꯧꯅꯤꯡꯕ ꯆꯦꯛ ꯇꯧꯕꯤꯌꯣ." ꯅꯨꯄꯤꯗꯨꯅ ꯋꯥ ꯉꯥꯡꯕ ꯍꯦꯛ ꯂꯣꯏꯕꯒ ꯗꯣꯔꯕꯦꯜꯗꯨ ꯈꯤꯡꯂꯛꯏ. ꯁ꯭ꯇꯦꯕꯦꯟ ꯃꯁꯥꯃꯛ ꯍꯧꯒꯠꯇꯨꯅ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯏ. ꯃꯍꯥꯛꯀꯤ ꯑꯦꯁꯤꯁꯇꯦꯟ ꯑꯃꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯅꯤꯡꯗ ꯑꯉꯧꯕ ꯀꯣꯠ ꯂꯤꯠꯄ ꯗꯣꯛꯇꯔ ꯑꯅꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯗꯣꯛꯇꯔꯗꯨ ꯑꯃꯅ ꯅꯨꯄꯥꯅꯤ, ꯑꯃꯅ ꯅꯨꯄꯤꯅꯤ. ꯑꯦꯁꯤꯁꯇꯦꯟꯗꯨꯅ ꯗꯣꯛꯇꯔ ꯑꯅꯤꯗꯨꯗ, "ꯃꯤꯁ ꯁ꯭ꯀꯥꯔꯂꯦꯠ ꯑꯁꯤꯗ ꯂꯩꯔꯦ. ꯑꯦꯛꯖꯥꯃꯤꯅꯦꯁꯟꯗꯣ ꯍꯧꯖꯤꯛ ꯇꯧꯕꯤꯔꯣ." ꯃꯦꯂꯤꯁꯥ ꯀꯔꯤ ꯀꯔꯝꯕ ꯆꯦꯛꯅꯣ ꯍꯥꯏꯕ ꯈꯪꯗꯦ, ꯑꯗꯨꯕꯨ ꯁ꯭ꯇꯦꯕꯦꯟꯗ ꯋꯥ ꯃꯈꯥ ꯍꯪꯕꯁꯨ ꯀꯤꯕꯅ ꯍꯪꯂꯝꯗꯦ ꯑꯗꯨꯝ ꯌꯥꯔꯝꯃꯤ. ꯗꯣꯛꯇꯔ ꯑꯅꯤꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯕꯦꯗꯔꯨꯝꯗ ꯆꯪꯈꯤ. ꯃꯤꯅꯠ ꯈꯔ ꯂꯩꯔꯒ ꯗꯣꯛꯇꯔ ꯑꯅꯤꯗꯨ ꯄꯥꯎ ꯇꯝꯕ ꯊꯣꯔꯛꯂꯝꯃꯤ. ꯗꯣꯛꯇꯔ ꯅꯨꯄꯤꯗꯨꯅ, "ꯃꯤꯁꯇꯔ ꯁ꯭ꯇꯦꯕꯦꯟ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯑꯉꯥꯡꯈꯥꯎ ꯌꯥꯎꯔꯤꯌꯦ. ꯃꯍꯥꯛꯀꯤ ꯂꯋꯔ ꯑꯦꯕꯗꯣꯃꯦꯟꯗꯁꯨ ꯗꯥꯛꯐꯝ ꯑꯃꯠꯇ ꯇꯥꯕ ꯎꯗꯦ." ꯗꯣꯛꯇꯔ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ, "ꯑꯩꯈꯣꯏ ꯃꯍꯥꯛꯀꯤ ꯕ꯭ꯂꯗ ꯁꯦꯝꯄꯜ ꯈꯔꯁꯨ ꯂꯧꯔꯦ.
Hayeng soidana mahaki DNA test result soidana phangba ngamlani. Steven na nupi adubu mahaki Melissa ni haina khallaga adum leirambani. Hairakliba wafamdu tabada mahak makhuttu thangkatuna Dr. Ani tu chatkinaba hairami. Melissa su thongjil mapanda leptuna ngangnariba wari singdu taribani. Melissa angang poklabasu wom de lauthokide. Taramba dakpam mayamdusu hojikti amata taba udre. Mahakna kanagumbi amagi saklonda leiba ngamlibasisu masagi dakpamdu leitre khangbagini. Adubu DNA test tawbadadi kana amata na chenba na thaiba ngamloi. Melissa gi wakhalda aiga kanaga DNA test tawgani. Aigi paga tawrabadi soidana asengmadu khanglaklani. Hayengdi aigi numit suraba. Numit tumadi mahak guest room da tumlami. Ahing chupa mathaki floor dagi anganba light ama thanbadu ui. Light tu mahakna mafam aduda aduk kuina leikibadu amukta ukhidri. Mahak light tu kadaidagi laklibano haina yamna khangninglakhi. Adubu mahak haugatpadi haugatre. Ai Melissa nate. Ai Scarlett ne. Ai yumsida apamba tawbagi right lete. Steven ahing do masung tumtumdana mahaki study room da leirami. Mathangi numita assistant ama lagtuna, "Sir, DNA test result lae. Miss Scarlett ka Melissa gi mapanuren ga manadre. Makhoi ani blood relationship amata leiramdre." Steven na adudi mahak Melissa natraba. Steven wakhal nungaitana stair makhada tapna kumtharai. Melissa apron setuna breakfast semduna thangtoklami. Nupidugi cast and figure do ubada Steven chap lepi. Mataw karamna asuk masak manaba miyoy ani sangsara sida leiribano. Masibu oithoklibra. Steven makhada yawraktuna breakfast table mathakta leiramniba item mayamdu yengi. Steven item singdo amamamta oina yengi. Mahakna apamba ngakta oirami. Apamdaba amata yawramde. Mr. Steven, nangna apamba item khudingmak Julina haire. Aisu random oina khara adum semlambane. Aisu nangna pamba kharadi yawramgani khale. Steven chair da phami. Steven gi manakta fried porridge tu thamjili. Melissa na mafamduda kuina leikibada nupaduna pamba dish kuding semduna nupado lakini khalaga ngaiki. Steven gi manakta Melissa leptuna awat apa hairakpa ngairi. Melissa na bowl ama Steven gi mamangda thamge tawi. Steven na bowl do makhutna lamna. Nang supamo aiga puna jaminase. Mahakna nupido gi makhutta soidana thengubada Melissa khangprek khangi. Makhutta pairiba bowl do makhada taduna machet tana kaiki. Julie na Melissa da Steven da maram laitana tas tawba yaroi. Tawrabadi machado hatkani haina haikibani. Steven wakhalda karigino mahakna ingonda asuk yamna girise. Aigi khutna lamai haibase mahak ufam thoe. Asuk yam thina khangbasibu hongnabro. Upstairs dagi Julina, "Oi dabi apangbi kaisu laitaba thabak tuma tawbada soirido kaigino nang kari ti tawba he." Melissa machinda Julie. Melissa na mahak yumduda karamba matamda halaki haiba phawba khanghaude. Yam nonjana, "I'm sorry. I'm too dumb." Wangang baloibaga makhada tariba akaiba piece tu tasinge haina lukthai. Steven na Melissa gi makhutto tapna phai. "Nangna sigumba thabakse tawgodaba nate. Nangi younger sister ama lairiside mahakna tawjani." Melissa amasung Julie mamit aroibida lauthoknaduna Steven da yengi. Aduga makhoi ani amuk yengnei. Julie noksinaraga makhada kumtharai. Steven gi manakta chinglemna laktuna, "Steven, aina Scarlett bu mafam asida puraise sigumba thabakse." "Thank you Julie. Nangna Melissa ga masak manaba nupi ama
ꯑꯩꯒꯤꯗꯃꯛ ꯈꯜꯂꯒ ꯄꯨꯕꯤꯔꯛꯄꯒꯤ ꯊꯥꯒꯠꯆꯔꯤ꯫ ꯉꯁꯤꯗꯒꯤ ꯌꯨꯝꯒꯤ ꯊꯕꯛ ꯈꯨꯗꯤꯡ ꯅꯪꯅ ꯂꯣꯏꯅ ꯇꯧꯒꯗꯕꯅꯦ꯫ ꯕ꯭ꯔꯦꯛꯐꯥꯁꯠꯀꯤ ꯃꯍꯥꯎ ꯐꯥꯎꯕ ꯇꯪꯂꯝꯗꯅ ꯃꯦꯂꯤꯁꯥꯕꯨ ꯃꯈꯨꯠ ꯁꯝꯂꯒ ꯁ꯭ꯇꯦꯌꯔ ꯃꯊꯛꯇ ꯀꯥꯈꯠꯈꯤ꯫ ꯖꯨꯂꯤ ꯁꯥꯎꯅ ꯃꯦꯂꯤꯁꯥꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯍꯧꯏ꯫ ꯃꯍꯥꯛ ꯁꯥꯎꯕ ꯍꯦꯟꯃꯟꯕꯅ ꯈꯨꯗꯣꯝ ꯇꯥꯁꯤꯟꯕꯗ ꯃꯁꯥꯒꯤ ꯈꯨꯖꯤꯟꯅ ꯈꯨꯕꯥꯛꯇ ꯐꯥꯎꯕ ꯊꯤꯟꯖꯤꯜꯂꯤ꯫ ꯃꯦꯂꯤꯁꯥ, ꯅꯪ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯗꯨ ꯍꯦꯛ ꯉꯥꯛꯅ ꯆꯠꯂꯛꯇ꯭ꯔꯕ? ꯅꯪꯒꯤ ꯅꯆꯥꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ꯫ ꯅꯪꯕꯨꯁꯨ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯡꯗ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ꯫ ꯁ꯭ꯇꯦꯕꯦꯟꯅ ꯃꯦꯂꯤꯁꯥꯕꯨ ꯊꯥꯔꯗ ꯐ꯭ꯂꯣꯔꯗ ꯄꯨꯈꯠꯂꯛꯏ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯛꯄꯗ ꯁ꯭ꯇꯦꯕꯦꯟꯅ ꯔꯨꯝꯗꯨꯗ ꯀꯅꯥꯃꯠꯇ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯖꯤꯜꯂꯒ ꯊꯝꯃꯤ꯫ ꯃꯍꯥꯛꯅꯁꯨ ꯅꯣꯡꯃꯇ ꯆꯪꯒꯦ ꯍꯥꯏꯅ ꯈꯟꯈꯤꯗꯦ꯫ ꯃꯦꯂꯤꯁꯥꯒꯤ ꯃꯃꯤꯠꯇꯨ ꯁ꯭ꯇꯦꯕꯦꯟꯅ ꯈꯨꯝꯖꯤꯟꯗꯨꯅ ꯔꯨꯝꯗꯨꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯔꯨꯝꯗꯨꯒꯤ ꯂꯥꯏꯠꯇꯨ ꯑꯣꯟ ꯇꯧꯏ꯫ ꯈꯨꯝꯖꯤꯜꯂꯤꯕ ꯃꯃꯤꯠꯇꯨ ꯇꯞꯅ ꯍꯥꯡꯗꯣꯔꯛꯏ꯫ ꯀꯥꯗꯨꯗ ꯂꯩꯔꯤꯕ ꯌꯦꯛꯂꯤꯕ ꯄꯦꯟꯇꯤꯡ ꯃꯌꯥꯝꯗꯨ ꯎꯕꯗ ꯃꯍꯥꯛ ꯃꯪꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯊꯣꯛꯈꯤꯕ ꯑꯦꯛꯁꯤꯗꯦꯟ, ꯁ꯭ꯇꯟ, ꯁꯔꯄ꯭ꯔꯥꯏꯖ, ꯏꯟꯀ꯭ꯔꯦꯗꯤꯕꯜ, ꯍꯥꯔꯠ ꯑꯦꯛ ꯄꯨꯝꯅꯃꯛ ꯋꯥꯈꯜꯗ ꯎꯔꯛꯏ꯫ ꯃꯈꯣꯜ ꯍꯧꯅ ꯀꯞꯊꯣꯛꯄꯗꯤ ꯄꯥꯝꯂꯕꯅꯤ, ꯑꯗꯨꯕꯨ ꯁ꯭ꯇꯦꯕꯦꯟꯅ ꯈꯪꯈꯤꯅꯤ ꯈꯟꯕꯗꯒꯤ ꯈꯥꯡꯖꯤꯜꯂꯤ꯫ ꯂꯩꯔꯤꯕ ꯑꯩꯒꯤ ꯄꯣꯔꯇ꯭ꯔꯦꯠꯁ ꯈꯨꯗꯤꯡꯃꯛ ꯁ꯭ꯇꯦꯕꯦꯟꯅ ꯌꯦꯛꯄ ꯑꯣꯏꯔꯝꯒꯗ꯭ꯔꯥ? ꯃꯈꯣꯏ ꯑꯅꯤꯅ ꯇꯤꯟꯑꯦꯖꯔ ꯑꯣꯏꯔꯛꯄꯗꯒꯤ ꯃꯍꯥꯛꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯤꯕ ꯃꯤꯀꯨꯞꯇꯨ ꯐꯥꯎꯕꯒꯤ ꯄꯦꯟꯇꯤꯡ ꯌꯥꯎꯔꯝꯃꯤ꯫ ꯁ꯭ꯇꯦꯕꯦꯟꯅ ꯃꯦꯂꯤꯁꯥꯕꯨ ꯐꯝꯍꯜꯂꯤ꯫ ꯋꯥꯏꯟ ꯕꯣꯇꯜ ꯑꯃ ꯃꯈꯨꯝ ꯍꯥꯡꯗꯣꯛꯇꯨꯅ ꯃꯦꯂꯤꯁꯥꯗ ꯄꯥꯏꯍꯜꯂꯤ꯫ ꯃꯦꯂꯤꯁꯥꯁꯨ ꯕꯣꯇꯜꯗꯨ ꯊꯥꯡꯀꯠꯂꯒ ꯂꯩꯕꯒꯤ ꯃꯣꯗꯦꯜꯗꯨ ꯃꯍꯥꯛꯅ ꯁ꯭ꯀꯦꯠꯆ ꯄꯦꯟꯇꯤꯡ ꯇꯧꯕ ꯍꯧꯔꯛꯏ꯫ ꯃꯦꯂꯤꯁꯥꯅ, ꯃꯤꯁꯇꯔ ꯁ꯭ꯇꯦꯕꯦꯟ, ꯅꯪ ꯑꯃꯁꯨꯡ ꯃꯤꯁ ꯃꯦꯂꯤꯁꯥ, ꯃꯍꯥꯛ ꯑꯩꯒꯤ ꯅꯨꯄꯤꯅꯦ꯫ ꯅꯪꯅ ꯃꯍꯥꯛ ꯄꯜꯂꯛꯄꯗ ꯃꯤꯁꯇ꯭ꯔꯦꯁ ꯃꯦꯂꯤꯁꯥ ꯍꯥꯏꯌꯣ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯨꯄꯤꯗꯤ ꯖꯨꯂꯤ ꯅꯠꯇꯕ꯭ꯔꯅꯦ? ꯁ꯭ꯇꯦꯕꯦꯟꯁꯨ ꯋꯥꯏꯟ ꯁꯤꯞ ꯑꯃ ꯆꯤꯡꯁꯤꯟꯗꯨꯅ, ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯑꯃꯈꯛ ꯂꯩꯌꯦ, ꯃꯍꯥꯛꯇꯨꯗꯤ ꯃꯦꯂꯤꯁꯥꯅꯦ꯫ ꯃꯦꯂꯤꯁꯥ ꯑꯥꯎꯠ ꯑꯣꯐ ꯀꯟꯇ꯭ꯔꯣꯜꯗ ꯃꯍꯥꯛꯀꯤ ꯍꯥꯔꯠ ꯕꯤꯠꯇꯨ ꯋꯥꯏꯜ ꯑꯣꯏꯔꯛꯏ꯫ ꯑꯁꯨꯛ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯅꯪ ꯑꯃꯁꯨꯡ ꯃꯤꯁꯇ꯭ꯔꯦꯁ ꯃꯦꯂꯤꯁꯥ ꯃꯁꯛ ꯈꯪꯅꯔꯛꯄ꯭ꯔꯥ? ꯅꯪꯅ ꯃꯍꯥꯛꯀꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯐꯤꯒꯔ ꯐꯥꯎꯕ ꯄꯦꯟꯇꯤꯡ ꯇꯧꯔꯝꯂꯤꯁꯤꯕꯣ? ꯁ꯭ꯇꯦꯕꯦꯟ ꯃꯍꯥꯛꯅ ꯌꯦꯛꯂꯝꯂꯤꯕꯗꯨ ꯂꯦꯞꯄꯤ꯫ ꯃꯃꯥꯏꯗꯨ ꯃꯅꯤꯡꯗ ꯂꯩꯊꯣꯛꯇꯨꯅ ꯃꯦꯂꯤꯁꯥꯒꯤꯅꯤ ꯍꯥꯏꯅ ꯏꯍꯥꯟ ꯍꯥꯟꯅ ꯌꯦꯛꯈꯤꯕ ꯄꯦꯟꯇꯤꯡꯗꯨꯗ ꯌꯦꯡꯉꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯍꯥꯏ ꯁ꯭ꯀꯨꯜ ꯇꯝꯂꯤꯉꯩꯗ ꯄꯨꯟꯕꯒꯤ ꯇꯟꯖꯥ ꯐꯪꯈꯤꯗꯦ꯫ ꯑꯩꯅ ꯃꯍꯥꯛꯄꯨ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯅꯨꯡꯁꯤꯔꯒ ꯂꯥꯛꯈꯤ꯫ ꯑꯩꯅ ꯃꯍꯥꯛꯄꯨ ꯑꯍꯥꯟꯕ ꯎꯕꯗ ꯃꯍꯥꯛꯄꯨ ꯏꯃꯥꯟꯅꯕ ꯈꯔꯅ ꯕꯨꯂꯤꯠ ꯇꯧꯔꯝꯃꯤ꯫ ꯑꯩꯅ ꯃꯔꯝ ꯁꯨꯡꯂꯩ ꯂꯩꯇꯅ ꯃꯍꯥꯛꯀꯤ ꯃꯤꯠꯀꯤ ꯄꯤꯔꯥꯡ ꯎꯕꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯈꯤ꯫ ꯃꯇꯝꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯇꯁꯦꯡ ꯇꯁꯦꯡꯕ ꯃꯃꯤꯠꯇꯣ ꯑꯩꯒꯤ ꯊꯃꯣꯏꯗ ꯉꯁꯤꯁꯨ ꯍꯤꯡꯗꯨꯅ ꯂꯩꯔꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯃꯍꯥꯛ ꯕ꯭ꯂꯨ ꯑꯦꯟ ꯋꯥꯏꯠ ꯁ꯭ꯀꯨꯜ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯇꯨꯅ, ꯄꯣꯅꯤꯇꯦꯜꯁ ꯑꯅꯤꯗꯨꯒ, ꯑꯩꯗꯤ ꯃꯉꯣꯟꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤ꯫ ꯃꯦꯂꯤꯁꯥꯒꯤ ꯃꯈꯨꯠꯇꯨꯅ ꯈꯨꯗ ꯅꯝꯗꯨꯅ ꯁ꯭ꯇꯦꯕꯦꯟꯅ ꯂꯩꯌꯨ ꯍꯥꯏꯕ ꯃꯣꯗꯦꯜꯗ ꯂꯩꯔꯝꯕꯅꯤ꯫ ꯃꯈꯨꯠꯇꯨ ꯅꯤꯛꯄꯅ ꯆꯨꯝꯅ ꯂꯩꯕ ꯉꯝꯂꯛꯇꯦ꯫ ꯃꯦꯂꯤꯁꯥꯅ, ꯑꯁꯦꯡꯕꯒꯤꯔꯣ ꯅꯪ ꯍꯥꯏꯁꯦ? ꯋꯥꯈꯜꯗ, ꯅꯪꯅ ꯅꯨꯡꯁꯤꯕꯗꯤ ꯖꯨꯂꯤ ꯅꯠꯇꯕ꯭ꯔꯅꯦ? ꯁ꯭ꯇꯦꯕꯦꯟ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯄꯦꯟꯇꯤꯡꯗꯨ ꯑꯃꯨꯛ ꯃꯈꯥ ꯆꯠꯊꯔꯛꯏ꯫ ꯑꯁꯦꯡꯕꯅꯦ, ꯑꯩꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯃꯍꯥꯛꯅꯁꯨ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯈꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯗꯕꯅ ꯑꯃꯅ ꯑꯃꯗ ꯅꯨꯡꯁꯤꯗꯦ ꯍꯥꯏꯅ ꯂꯩꯅꯈꯤ꯫ ꯃꯤꯁ ꯇꯧꯗꯕ ꯅꯨꯃꯤꯠ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯁ꯭ꯀꯨꯜꯗꯁꯨ ꯑꯩꯅ ꯃꯍꯥꯛꯀ ꯐꯣꯔꯦꯟꯗ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯕ ꯄꯥꯝꯕꯒꯤ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯇꯨꯃꯤꯟꯅ ꯄꯥꯡꯈꯤ꯫ ꯃꯦꯂꯤꯁꯥꯗꯤ ꯃꯍꯥꯛꯀꯤ ꯁꯤꯁꯇꯔꯅ ꯌꯥꯗꯦ ꯍꯥꯏꯅ ꯂꯩꯍꯧꯈꯤ꯫ ꯃꯍꯥꯛꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯥꯏꯇꯦꯝ ꯈꯨꯗꯤꯡꯃꯛ ꯃꯁꯥꯅ ꯊꯣꯡꯂꯒ ꯄꯤꯖꯅꯤꯡꯕꯒꯤ ꯀꯨꯀꯤꯡ ꯀꯣꯔꯁ ꯐꯥꯎꯕ ꯇꯝꯂꯝꯃꯤ꯫ ꯃꯦꯂꯤꯁꯥ ꯀꯞꯇꯅꯕ ꯍꯥꯏꯅ ꯁ꯭ꯇꯦꯕꯦꯟꯅ ꯊꯤꯅ ꯆꯩꯈꯤꯕ ꯁꯤꯟꯗꯨ ꯅꯤꯡꯁꯤꯡꯕ ꯁꯥꯟꯅꯔꯤ꯫ ꯀꯞꯇꯦ ꯈꯜꯂꯒ ꯂꯩꯕꯅꯤ, ꯑꯄꯤꯛꯄ ꯈꯖꯥꯏꯗꯨꯗ ꯐꯥꯎꯔꯒ ꯃꯄꯤ ꯇꯥꯔꯛꯏ ꯍꯥꯏꯕ ꯈꯪꯂꯛꯏ꯫ ꯀꯩꯅꯣ, ꯑꯩꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡꯒ ꯋꯥꯈꯜꯒ
ꯃꯔꯤ ꯂꯩꯅꯗ꯭ꯔꯕꯔꯥ?